Hello ma'am, ngasitti kangsoi thongba amane aduga yen set pat ngꯧba amane adu sida yongsak singju am leire sidana hinjang mahi gravy khara leire sida salad khara leire kotnaba mana masing kharaga adu si singju jida kaleja ji mesangi kangsoi jana haidari mayamda se kaleja machet ama hapake ki asiri telok sendaga ki marin machet ama hapake aduga telok sema singju khara hapsalage aduga ahanba chino mayamda ilage se pulap jangan bermahal jadi leite
ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯗꯣ ꯀꯃꯦꯟꯇ ꯑꯃꯃ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ